Thasi humdi hoduna lamdam ase thokliba kanglupki irang nangmaram oiraga Manipur lenga ki maikidagi lakphulakhiba saksin thorangi suruk ama oina tha asigi mangagi nungthildagi lamdam asida internet service thingkhibana maram oiraga miyamna awaba kaya mayoknari miyamna matamgi oina e pau pibigi thabak tawriba media housing amasung mapalamgi tv channel media housing gi correspondent sing e pau thadok thajin taw matamda net ki khudongsa phangdabana awaba kaya amasung mayoknari hairi adum wena Manipur lenga ki e pau gi loising ama oiriba Manipur lenga ki loising ama oiriba Directorate of Information and Public Relations DIPR na hairiba loising asi office ta internet service ki khudongsa Phanghanbana maram oiraga hawkiba numit kharni asidagi DIPR gi office ta lamdam asi Paomee singna e pau thadok thajin tawgi thabak chathari DIPR gi maiki dagi su Paomee singna e pau thadok thajin taw matamda hena khudongsa na thorang kaya amasu lokhatli DIPR da e pau thadok thajin tawriba Paomee singna phongdong rakhibagi matung ina de internet line tappa amasung yamba maramda matam sana e pausing thadok thajin tawbada khudongsa daba kaya mayoknari lenga ki maikidi media housing da internet service amasu broadband sing phangalabadi awabasing asi khara makhadi kokani adum moinama handak DIPR na lokhallibu khongthang asimadi thagat ningai ni haiba yauna pafom kaya su phongdok narakli koi Paomee sing na hojik lamdam sida tangnu lai ta daba bimong ma leibadagi sarkarna masibu laksan lamu khonabada internet amadi broadband service thingin gebadagi oruena lamdam sida praja sing mayam sing sida e pau pigdaba khogi